Manipur ge Churachandpur district amasung MIZORAM ge AIZAWL ani Phaonariba Lambi National Highway number 102B Guite Road ta Ching Ningkhaibana Maram Oiraga Lambi Phaonakhidre Any Naugi report amana hai haukiba numit kharani asita nong kana chubadage lambi paring asigi tungan ba mafam singda Ching Ningkhairakpadage gari kaya panduna leire thodok aduna maram oiraga Churachandpur da leiba Cookizo Furup ki lifeline oiriba lambi adu kakre lambi paring adu da khwaidagi chawna Ching Ningkhaibagi thodok ani thoke mafam sing adude Senjol amasung Khongkin ki marakta ama aduga Senjol amasung Khawkon ge marakta amani lambi adugi makhata na Phaonaba yanaba sengdokpagi thabakda mateng pangbinaba Guite Road Chief Association na NHIDCL da khanghankre panba yabade numit kharanigi mamangdage state asida nong leptana chukiba aduna maram oiraga tungan pa mafam Mariput tara humdoida Ching Ningkhaibagi thodok sing thengnakhibani